Lamdam asida Ayush amadi Herbal gi drug sing semba yabagi license amata Directorate of Ayush tagi pi kibe laitri sem liba sing asi illegal ngaktani haina Ayush ki Director Akoizam Lokendro na fongdokre. Imphal West ki lamfel pata laiba Directorate asida pangthokpa paugi mifam amada Director Lokendro na makha taraduna lamdam asida Ayush amasung Herbal gi drug yoningba lairabasu niyom chumna Directorate asida 3000 biraktuna yonba yabagi license laubiyo hairakli. Paumishinga unabadu da sarugyaki ba Ayush Directorate ki Assistant Drug Controller N Hemantana lamdam asida lairiba miyam da Ayush amadi Herbal drug ki matang da awareness piba mathau tai. Niyom kaina social media platform amasung khabar da advertisement tauba amadi hapliba sing asigi mathakta Supreme Court amasung Ministry of Ayush na action laukhatnaba khanghalakle. Social media da Ayush amasung Herbal drug sing ki matang da Thagat kiba lairabadi atuba matam da lauthokpiyo amadi thagat ki khalamba sing thagat pigano. Hairiba sing asigi wangmoda thabak tawrakpa amadi Directorate of Ayush ta wakat laklabadi logi oiba action laukhat kani haina Jackson wa thamlakli. Misleading advertisement under Section 1954 Drugs and Magic Remedy. Drugs Regulatory Mechanism, Drugs and Cosmetic Act 1940 of Ayush Drug Haiba. Manipur da aikoina YouTube dagi cover sing dagi media gi keno da aikoina thengna jabada manufacturing license yaudaba competent authority dagi license yaudana sungba hida khara yole haina aikoina tajaba adu matang da public sida awareness ama pina bagi tamcha masi sinjabani. Section 33EEC gi matungina Ayush drugs related to Ayush cosmetics oils mayamasi manufacture tongingba natraga manufacture tawba matamda concerned state adugi state Ayush drug licensing authority digi license certificate moi logadabane.